Mayan panong po Webinars Kitchen da taram no sari mayang siki video se aina jumda jumgi chana bagina na semjaba millet ki biscuit ni ado mayam su jengminasi biscuit se semna bagini haidra na siga lawri se ragi gi ata ni ragi gi ata se aina 65 gram ni na lawri se ado ragi gi ata sigi machu se akhoi chumna gi ata do su khara khenai ragi ga ta se lawre ko aduga huji asiga mu haptu se akoi chumna ga ta do jumda chana bado aduga ta aduga besan ga niko siga lai se asimo aina 35 gram 35 gram hapsalle aduga huji asiga amko mu chamos ani gi changda corn flour adu mu hapsalle baking powder baking soda so haptu ni baking soda sina koina chamos tangha gi changda hapani aduga baking powder sina chamos amagi changda hapsallani aduga thum bagi chang do khara control oina bagini haidana ko thum se khubi kudomina chapaga 1 pinch ki chang da sumai tona haipet hapchalle aduga sise ina kanda thamage aduga hoji amukam hanna baulam lawre baul siga ina hapi se ghee se 100 gram ka hapchalage ghee natraga su refined oil hapa jai adu ai jum gi chana bagi sembani na ko aduna ghee se ina hapchalle 100 gram ghee ni ghee se hapchallaga ko bitter machine se ngakang haidi minute amagi changda ai use tawrani bitter sina fajana sandoni ba ko se nei khairani aduga hoji sugar powder se haptuini sugar powder se akoina jumda laitraga di jumda chana ba chini do aduduna sum grinder ta khaira su sugar powder se hen ba jai adudo thumbagi chang si di sa gi chang mutungina laire khara chaman ga su jai khara hena thuman ga su jai ai si di 60 gram hapchalle sugar powder se sumaina sugar powder simu hapchalaga ko ukhairani ukhairaba matunga bitter machine sina minute ani gumba sijinaraga phajana sanna naikhairani bako sumaina naikhairaba matungda ko aina ngasi semise vanilla flavor gi sembanina vanilla gi essence so adumu chamas amagi changda hapchalani magi texture se creamy texture da oire bako ada vanilla essence mu hapsalle aduga essence hapa mutunga phajana okhaire spatula sina aduga ngasaina nakanda thamkiba dry oiba ingredients singa adu singdu mu hapsalani adu kramaina hapone habda direct hapsanga dabana teba ko akhoi ata anin nabagi chalani magi mateng lawraga su jai adu aidi sumaina sum thoya bako adu sumaina mani niyaga hapana di phayego ko adu duna sumaina nikpani Rania matung da ko hoji akhoi ata tan to tra adumaina adugi mong da khutse phajana sengna hamdoga ito le mayam sige gi recipe se mayam su kana bo erga di please like share subscribe to biramo mayam aduga ata to padumaina to laga ko hoi ata gi matung ta dra khutna adumaina adugi changgo ko hau to lani jamna su lai jamna su jang no oi atam su jamna changde mayam su try to satina lai ko asigi biscuit che siamba che ado atase matum tasalak-tana sumaina oire haiba kando adugo yojinga kanda baking gi tray se asiga butter paper se tharaga tayar tawrage adugo biscuit se sema se mujina se ko masaina ata to mai to kibodo adugo geina khuchina bol oina macha macha oina lawre bol magi changda sumaina adugo high fat khuchina sumaina nambi bako sumaina nambi raga ragi ga ta na semani na ko haipetang crack oina chatle ba ko ado kesu kaide asmain to na biscuit ki chang chalo na tresi ga hapsalle adu ga hena hauna ba gi amadi jengmur su phajana ba gini haidana ko aina asigi matakta amka moina hapise almond do badam almond do adu matakta loina hapsalle amam tawna adu ga hoji ga OTG da asigi biscuit se 10 minute na ba ko aina bake tawdui se 10 minute bake tawraba matungda ko ai biscuit se OTG dagi puthore aduga ngahak inhalaba matungda aina sumaina tawna lauthok chare biscuit se hawado manba jongo mayam jumda semjarabani na hena su hawre marang kaina su chare ado aphaba su semjare ko biscuit se semba loire mayam su try tawbiyo chaga thakpada su jamna hawri ragi gi biscuit ni na ko jengura machu se khatang phajaram da ba su jai aro jam phajana su mulle mayam
ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯕꯥꯏ